अहानबद मरोइब पाउ MLA KH Ibomcha amasung MLA Y Khemchanna Manipur da anoba lengak ama semnabagi party president A Sardaga thambal sanglenda unaduna kanakre BJP na thokliba irang ase karamna loisingani haibaromda mai onsinbagi mahutta election yamna pamlagadi assembly dissolve tawraga fresh election pangthokse haina MPCC ki president Kaisam Megachandran haikre Churachandpur dagi lanjen naraklaba singna lengakta thamkiba wafam numit mangani ki manungda thabakta onthokrabadi mathangi numitagi khongjang sangsilagani hairi International Day Against Drug Abuse and Illicit Trafficking ni Thoram Manipur da su pangthoknakre Krumjari ICB ki Manipuri pau meeting tabriba singbo taram nokjari pau sandung na pizari State da center na mahusagi phibam da hanjul handuna anau balenga kama semnaba kanna hotnari haina BJP Manipur Pradesh ki spokesperson so oiriba MLA KH Ibomchan phongdokre wafam singasi MLA Y Khemchan yauna Manipur da anau balenga kama semnabagi party ki president A Sardaga thambal sanglen da unaruraga thorak amada paume singda phongdokhibani makna makha taraduna BJP gi MLA singi marakta wakalol manadaba amadi machoi taba leiti haina party ki president center gi luchingba singda khanghalure masigi makha tarakpoina anau balenga kama semba yabagi oithokpa kari leibagi haibagi matangda party gi president ga wari sanare amaromda paumi singna hangba wahangi paukumda home minister Amit Sana nakal ani gi marakta yanadaba leiriba asi loidriba fauba anau balenga kama sembagi wafam leiroi haina phongdokiba adugi matangdadi mahaki oiba wakalol piningai leiti haiki adubu MLA singna popular government ama semnaba kan hotnari center na su BJP gi oiba lenga kama athobada semba haibasi makoigi apambani hauzik Manipur gi oiba phibam asi yamna luba phibam amada leibana wangang balui hanjaki matang asida chumba khongthang amada chalhauduna lenga kama semnaba hotna hoba chumgani masida lamdam asida CSO sing scholar sing nasu mateng pangbiu haiki center gi leader singda High Command singda respected sadana chalaga apprise the winner koi amna haibagi matungina honorable president Delhi da chalaga national ki president respected Nadaji yauna unawi abal leadership unarure armoida haiba wafum singse koi apprise tawrure center na create tawna honari mayamna su handak seriously lokhol lai thabak singsi ubiramgani hojiksu wari watai saba so this state mayamama lokhol lai seriously conducive atmosphere ma create tawna bagi thabak singni lokhol lai complete normalcy la halaga government la semna bagi am kan honari Manipur ki CSO sing Manipur ki praja sing akhang nahi punamangna su central government na lokhol lai ba si yenga kanda pibi aba cooperation pibi bagi daka legada ina khanjai siga loina na hojiksi amna crucial loiba handaki masang sida right step am lawduna solution nama por hobu yaba adu mata jani adu kaimbe step tuna soiragadi amdu khudong thingai ba su leiba aduna pura manusu support of you have simtang apil tang President Unabadu da Sarukyakiba MLA Y Khemchanna PR lenga kasina hauzik yanadana leiriba nakalani gi marakta ingtapa puraknaba kana hotnari nongmai kapsilakpa natraga pamdaba thodok ama thokpada PR lengakna thokanbani haibadi langani adu lam hen to hen ba kharagi thabakni ching amadi tamgi mafam singda manaba biteng amada PR lenga kasina thabak tawrakani haibagi thajaba lei haiki Nauma lam hen bamna nongmai kapsilakpa haisi hekta phaba yaba khudakta phaba yaba atmosphere su leitaba dum mayam ubiramni adwai da asagi adu PR sarkar na thon bani haibadi ai makki wina de haining de but asagi kare ni nakalani mak ta samana na tawam tu ye haibadu ai adu yajaningi loina na handa suma kangpopida ena fari dungai aidi nakalani makedum balance ami yenga tawdi braina sun khali
BJP na thokliba irang ase karamna loishingani haibagi wakal changbagi mahutta election yamna pamlagadi assembly dissolve tawraga nauna mikal tawsi haina MPCC gi president Kaisam Mega Chandrana phongdokre wafam ase Congress Bhavan da pangthokpa paugi mifam amada haikibani makna makatana ngarang thambal sanglenda BJP gi hanagi CM amadi ex minister amana haikiba wafam Congress na angakpa fawi Congress ti Indian Constitution buikai khumnaba party amane BJP na Indian Constitution thugaibani Manipurda lisingani kulhumdoigi me ohumdagi thokiba Kanglup anigi irang numit chatret ka marfo manga faraba fauba BJP gi double engine lenga kasina loishinba ngamdaba asi Congress government oiramba tarabadi tha anida loishinba ngamgani irang asidi BJP na lengakpa haitabadagi thokanbani haina maral sibaga loinana irang asida mioi kaya lekhidaba amadi mayum makai thadoktuna mafam kyada leiribasing kanana yengsili makoigi thadarakpa yamlaba fan kadaida lekre haina RTI thabada paukum pidabasi kari leibagino lauthoktaba emergency asina paumi amadi miyam gi hak manghale ADC amadi local body election sahi manga helaba fauba pangthoktaba haibasi constitution thugai bani Congress ki MP ani MLA mangana irang asigi solution purakpa ngamloi BJP gi MLA yankai marina all political party mi fam kauduna thokliba irang asi laksina bahotna basu leite Congress party de maral siba natana BJP lengak leiringai matamda chingi mafam kayada illegal checkpost kanana thamlambano go to hills go to village chinda phazaba ngaktani thabak oina mai paktaba BJP lengaki project ni lisingani kunmathoi dagi lisingani kunmari fauba miyamgi chawkhat thorang kaya paikhatkadaba PWD na work program phongdaba karigino Congress government matamda chahi khudingi work program phongduna miyamgi chawkhat lambida thabak tawrami national emergency lising amaga chamapal humbudara mangada Congress na laukthokiba adudi BJP RSS na leibak asigi state kyada irang sagatuna leibak kaina basilakpa adudagi national emergency lauktokibani BJP gi oida padaba kaya asidagi miyam wakal tanaba All India Congress Committee na Sangbidan Bachao haiba campaign India gi mafam chatrulomda sangsilakpa asida BJP ki ba horakle lisingani kuntareta pangthokadaba state assembly election da BJP gi MLA nifurom kagani haina lauduna leire thokliba irang asi karamna loshingani haibaromda mai onsinbagi mahutta election yamna pamlagadi as state assembly dissolve tawraga fresh election pangthoksi haina makhatake Hujik majority command tawliba MLA mayam asina hujiki khanadadana mathangi 2027 election lakpugi oina khanaba sisidi ngakdaba ngamte hujik honorable former chief minister na ngangi wa hamche masi mathangi 2027 ne dusi karigino chahiyani yana lengak pakku ngamdraba media sigrage yum kaya mangrage lengak nakku ngamdraga Mathangi election da absolute majority 40 MLA BJP ka de gaina thongale rabdi housing assembly dissolve tawasi akoi MLA oi ba toge noi MLA oi ba to leba ki dam khalakanda dissolve tawbiro adu fresh election tawse BJP ki lega na su ngamdraba president ulsi matung da su hosi ahong ba kai ta kudraba there is no free movement IGPs are still suffering in the relief camp adagi housing praja sing mayam wari ba mayam kai bu taw Churachandpur ki lanjulak tuna tongan ba relief camp sing dalariba IDP sing oiba demand taruk yauba memorandum ama Churachandpur Maita United Committee na Manipur gi governor chief secretary da anirak pisin kraba matung ngasi amuka na pisintuna numit mangani gi matam thaki bagalunina tarukni suba numitagi khongjang sangsilagani hairi ngasi ahumlak suba oina Manipur gi governor amadi chief secretary da point taruk yauba memorandum pisiluraba matung Manipur press club ta Churachandpur Maita United Committee na pangthokpa mifamda committee gi co convener naba ningthozamna haukiba chahi lesingani kulhumdoigi megitang ahumdagi thoglakhiba kuke singna landarakpadagi Churachandpur dagi lanjelaktuna tongan mafam singda hangba relief camp nifutarukta leiriba IDP sing asina thengnari bukhudong chadaba sing ase mari lenaba singda khanganduna thaba koina paikhat pinaba Churachandpur da leiba Maitai organization manga punsilaga semba Churachandpur Maitai United Committee na haukiba lesing ani kun manga gi Mars ki tang tarahumdoida Manipur gi governor amadi chief secretary da point tarukyauba maru oina IDP mahiroi singi oiba akhanaba education package pibinaba Churachandpur gi IDP singi resettlement tobinaba documents sing issue tobinaba
temporary oina laifam senbiu haiba yauna demand sing asi tanduna memorandum pisinki adubo kari amata thabakta ontoraktabadagi amukhana lising ani kun mangagi April kun mathoida amukasu pisinki madudasu thabak oina pangthok piraktabadagi ngasi amukhana ningsingduna memorandum pisinduna numit mangani gi matam thajakhibani hairiba matam asida dimanasi order thokduna thabak oina paikhalakta tarabadi mathangi numit tarukni subadagi democratic oiba khongjang Churachandpur gi IDP singna sangsilagani hairi government side gi karigumba order thabak oina pangthok taraba natraga order tholak tabo oiba taragadi tarukni subadagi Manipurda leiriba aikoi Churachandpur gi mi sinde relief camp nifuga taruk talai relief camp nifugi taruki IDP singna yamna akanba yamna democratic oiba mongda agitation ama pangthok jagani haina aikoi lebak miyam amadi hojik paibiraba government sida aikoina thamjari amadi masigi agitation sida Manipur sida khundariba yalongmi punamakpu IDP singchina changthalakpa khongjang sida support tobi haidana Churachandpur Maitei Youth Committee gi maigaidigi koknanu amuka na haijari International Day Against Drug Abuse and Illicit Trafficking Ithoram Department of Social Welfare Sinduna Konung Mamangda Laiba Manipur State Film Development Society Dasu Pangthokre. The evidence is clear. Invest in prevention Haibatimda Pangthoki Bathoram Aduda Secretary Education S Naurem Pravinna Jahi Sigipiri Batim Prevention Haiba Asi Yamna Mathautai Prevention da Maru Oiba Thaudang Logadaba Asi Education Department Amadi Youth Affairs and Sports Department Alofam to E India Education System Asida Semdok pagi mathau taba yamna lei ozana takpa lairik te yauriba adu khakta paraga faraga ithokpa haidokpa ngambana lairik haiba oina lauba masagi innovative oiba ideas puthokpagi mafam laitaba asina asoiba kaya lakhali mahai tamlingai dagi maru oiriba asi isana isa masak khangjaba isana isa khangjaba ngamba adubo afaba mini haina launagadoribani Isana isa khanglabadi fattaba lambida chatloi asoiba lekragasu sumthokjaba ngamgani haiki mak na makha taraduna aikoida poklakpada tauba ngambagi matik mayai loina suna yaurga poklakpa ngaktani adubu tauba ngambagi matik mayai fudokpa ngamdaba asina asoiba aranba lambida chatkinabagi maram oihali punsida khudong thigadaba kaya mayoknagani masigi manungda nisa sisu amani masi aikoina nathai ramlaga mangda chatpa ngamnam honafam thoi haiki difficulties na tambirisi ataki tambiya to be a better person to be a better society aduna aikoina difficulties the ningan abada adubu difficulties type ngasai obstacles ki maraksuda yawri bahauji nisa se di aikoigi truest self akoigi true self se haujaina sigi kano sida stage da phamaga ngangi ba mau aigi khonpho wahi se yu khangde drug tablet masa mixaru da aigi kano du mangi duine hongi duine that means aigi true self to oidre adro true self sida ohenda ba sida athing ba pier go ko di oloi we should avoid Drug na ka hina sokalaba Manipur si aikoi puna hotnamina duna drug free Manipur ohilasi haina IG intelligence ningsen rongamna ngasi International Day Against Drug Abuse and Illicit Trafficking thoramga marilaina narcotics and affairs of border NAB NAV Manipurna Narcotics Control Bureau Imphal ga khutsam narga sinba cycle rally ama lamthabagi thoramda haikre changangai uchekon airport road leba Narcotics Control Bureau Imphal gi Journal Office tagi IG intelligence Ningsen Warngamna Lamthaduna First MR Gate Manakta Laiba Narcotics Control Bureau Imphal-da Lamthungpham Oike NAB NCB Imphal-gi personnel sing amadi Harvard School Changangai-gi mahiroi singna sarukyaduna pangthokiba cycle rally lamthabagi thoram aduda SP NAB W Basu SP NCB Imphal Aram and OC NAB is Ibomchana Singbana Sarukyaki. IG Intelligence Ningsen Urangamna Makha Taraduna India International Day Against Drug Abuse and Illicit Trafficking Thoram Asige Mangoinana Drug Free India Haiduna Jayul Ani Chupna India Pumbada Awareness Campaign Kaya Chathaduna Lakli Manipur si drug na yamna sokalaba lamdam ama oiliba si kokhanaba aikoi puna hotnamina duna Drug Free Manipur ohilasi haike Drug Free India Apapa society ama shamkat che aina adoi khoi Manipur do shu ngasi numit chi NCB ka nap
Narcotic Control Bureau and Narcotic and Affairs of Border gaina Manipur Police ki unit ama mabani na shillaga hojik bike rally cycle rally ama chathagadaure asi the participate tawbi ribsi shatra khoini adura khoi ki personal NCP ki amasung nap ki personal khoine ngasi asugumba phaba numit si ki tanja lauraga public pusha appeal tawning ri khoi society si su drug na yam shock rabani society si su khoi awareness chatharaga asamaina phaba society shamgat ningai drug free India haibsi da drug free Manipur shu oiningai tawse haibse appeal tawjari SP NAB W Basuna lising mga chamapal marfu taret tagi December tareta UN General Assembly na decision lauraga lising mga chamapal marfu Nepalgi June kuntaruk tagi malemdagi drug free oihnaba International Day Against Drug Abuse and Illicit Trafficking ki thoram pangthoktu na lakli Manipur su chahi machupna NAB NCB pulaga awareness program kaya chathaduna lakli ngasi faubada rehabilitation center humfumari school kuntaret central jail ani yauna awareness campaign kaya chathaduna lakli ngasi si chahi amachupna chatharakpa thoramasi loishinbaga loina mahiroi sing yahalaga miyamda awareness piba cycle rally asi pangthokpani haike sida participant cycle rally ji through the akoina samasida akoina appeal tawninga akoi myam pulamak drug tai lapthoksi yes to life haiji no to drug haiji aro hoi Manipur ji drug free Manipur oinaba honaminasi SP NCB Imphal Aram Antna ngasigi thoramasi maipakna pangthokna bahotnabada DC Imphal West amadi DC Imphal East District ani ki police traffic police singna mapung fana mateng pangbirakpagi damak thagatpa phongdokhi We organized this with the participations of, we wanted to thank especially the Harvard schools who have cooperated and in joining this campaign, and then plus NAP has also contributed so much and has immensely, and then we wanted to thank SP Imphal West and DC Imphal West also, who has given us the permissions to conduct this awareness campaign in a very successful manner. Puwari gi tangka kayada Manipur gi miyam waba yaba wakre apas pagi chaitheng da naha kaya gi punsi lomkre nupi kaya buikai khumnaba manghankre mayai kaba nisagi lang da thuduna macha mapuroi bakaya kaina kre hauzikna kuki terrorist singna micham kaya hatli masipumna mak aikoi amata oina punsinduna thengna minaba mathau tare haina nupi samas ki president thokchom ramani leimana all Manipur women social reformation and development samas nupi samas linkhat kiba chahi yankai farak pagi thoramda haikre iroi semba community hall da pangthokpa thoram aduda laikhidraba ima singi mafamda haikalekat tamki Nupi Samas ki President Thongchom Ramani Leimana Makhatana, Nupi Samas Sumyang Gidamak Leptana, Nisa ki Mayukta Leiduna Lakli, Nisa ki Chaiteng Lakta Amuk Lanmida Sakti Piba Afaspa Thamlaktuna, Lamda Masiginaha Faduna Hatkre, Samzarabi Nupi Kayabusu, Lanmina Fongna, Nupi Oibigi Kaikumna Bakayasu, Manghanbiki. Lamda masida tok liba watok lantok mayamase mitop na laklaga waroshin pubirakadaba nate masidi aikoi amata oina punsinduna thengnagadabani haike Bayam punama gyan tabiro leader ni ai ni hai ba chu topiro akhang hai punama khana lagata Manipur man khi dore roshan khi dro aduna hi kanna mo hona si Manipur kalasi lamda masila lairiba isa isu maira paibi punama lairiba punama isa isu punama sia khanda minaraga Manipur kaidaro ga kanjena tada biro sileba ima lai bak si wo khoi da kadradi malai ima si wo khoi da kadradi kana lak da kan loi no ba thawai sina thara si ai ne ngam me kai ne mayam tin ba yaw ne lai thora pa ya ba ngasi nong manini asida chukiba akan manong namaram oiraga kumbi gi yaima model girls high school kumbi awang high school da hangba relief camp ta ising na thumjin kre yaima model girls high school gi oina di tumpham chafam ka fauba ising thumjin kibana maram oiraga phibam chahok da baga loinana ising mayeng khara ta horabasu ana ayek kaya ama yaurak payabagi fibam leihori amaromda kumbi awang high school gi oina di leifam chafam kaya ising na thumjin rabasu relief camp adugi akoiba mafam sing amade lampak kaya ising na thumjin kibana relief camp ani adu da leiriba IDP singna mari leinaba singna mityeng changbi na bawafam kaya phongdorakle
ꯀꯥꯁꯤ ꯑꯩꯈꯣꯏꯒꯤꯅ ꯑꯩꯈꯣꯏ ꯆꯦꯛꯂꯣꯟꯁꯦ ꯑꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯥꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯝ ꯌꯧꯔꯨꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯍꯟꯊꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯤ ꯅꯣꯡꯆꯨ ꯈꯨꯗꯤꯡꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝꯁꯦ ꯀꯌꯥ ꯈꯪꯗ꯭ꯔꯦꯕꯀꯣ ꯂꯣꯛ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯣꯡ ꯍꯥꯝꯕ ꯑꯣꯕ ꯌꯥꯝ ꯌꯥꯎꯔꯕꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯅꯤꯟꯁꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯕꯀꯣ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯩꯈꯣꯏꯁꯤ ꯆꯍꯤ 2ꯁꯨ ꯍꯦꯟꯖꯤꯜꯂꯛꯑꯦ ꯗꯦꯂꯤ ꯀꯦꯝꯞꯁꯤ ꯂꯩꯕꯗꯣ ꯑꯗꯨ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯊꯨꯝꯃꯤꯕ ꯖꯒꯥꯁꯦ ꯈꯤꯇꯪ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯒꯤ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯍꯥꯏꯕꯗꯤ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯤ ꯊꯨꯝꯗꯅꯕ ꯀꯩ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯕꯁꯨ ꯌꯥꯝ ꯌꯥꯎꯔꯤ ꯑꯗꯩ ꯃꯈꯣꯡ ꯍꯥꯝꯕꯁꯨ ꯌꯥꯎꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯀꯥꯔ ꯁꯥꯏꯠꯇꯒꯤꯀꯣ ꯁꯨꯝꯕ ꯀꯌꯥ ꯊꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯕꯝ ꯑꯃ ꯌꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯁꯨꯛꯄꯥꯝ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯏꯁꯥ ꯌꯨꯝꯗ ꯈꯥꯡꯄꯣꯛꯁꯪ ꯑꯣꯏꯔꯁꯨ ꯁꯥꯕꯤꯔꯒ ꯄꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯍꯟꯕꯤꯌꯨ ꯑꯁꯤꯅꯤ ꯑꯩꯅ ꯒꯣꯔꯃꯦꯟꯗ ꯑꯩꯅ ꯈꯪꯍꯟꯖꯅꯤꯡꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯠꯂꯣꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯦꯕꯀꯣ ꯄꯥꯠꯂꯣꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯦ ꯑꯗꯨꯒ ꯄꯥꯠꯂꯣꯝꯗ ꯇꯥꯔꯤꯕ ꯄꯣꯠꯁꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯨꯝꯗꯤꯗꯨꯅ ꯊꯥꯆꯤꯟꯗꯨꯅ ꯍꯥꯏꯇꯥꯔꯦ ꯕꯛ ꯂꯥꯎꯅ ꯆꯤꯡꯗꯕ ꯑꯩꯗꯣ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤꯗꯨꯃ ꯁꯦꯡꯗꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯌꯦꯡ ꯇꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯦ ꯏꯁꯤꯡ ꯊꯨꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟꯗ ꯁꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯆꯪꯕ ꯄꯥꯝꯃꯦ ꯁꯤꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯆꯣꯠꯄꯁꯤꯗ ꯌꯥꯝ ꯋꯥꯔꯦ ꯅꯣꯡ ꯆꯨꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯨꯝꯃꯦ ꯅꯣꯡ ꯍꯥꯡꯉꯀꯥꯟꯗ ꯄꯨꯡ 2-3 ꯂꯩꯔꯒꯗꯤ ꯈꯔ ꯍꯟꯊꯈꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯊꯨꯝꯗꯅ ꯏꯃꯨꯡ ꯌꯧꯕꯁꯨ ꯌꯥꯎꯔꯦ ꯀꯨꯝꯊꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯐꯃꯨꯡꯗ ꯊꯥꯡꯒꯠꯄ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯕꯗꯒꯤ ꯑꯋꯥꯅ ꯇꯥꯔꯕ IDPꯁꯤꯡꯒꯤꯗꯃꯛ ꯀꯨꯝꯕꯤꯗꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯅꯤꯒꯤ ꯐꯤꯕꯝ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕ ꯑꯁꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥꯗꯨꯅ ꯂꯥꯛꯂꯕ IDPꯁꯤꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯀꯦꯅꯦꯜꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯗꯨꯅ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯇꯧꯔꯝꯃꯤꯕꯁꯤꯗ ꯂꯦꯜꯂꯝꯃꯤꯕ ꯄꯨꯟꯁꯤ ꯃꯔꯦꯟꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯑꯋꯥꯡ ꯈꯨꯅꯧꯒꯤ ꯑꯗꯨꯒꯨꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯁꯨ ꯑꯁꯤꯒꯨꯝꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯃꯥꯌꯣꯛꯅꯕꯁꯤ ꯇꯠꯇꯅ ꯑꯗꯨꯝ ꯊꯣꯛꯏ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯆꯤꯡ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯃꯃꯥꯡꯗ ꯍꯞꯇꯥꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯅꯣꯡꯗꯨꯅꯅꯦ ꯍꯟꯖꯤꯟ ꯏꯁꯤꯡ ꯊꯨꯝꯕꯁꯦ ꯂꯣ ꯂꯥꯏꯡ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯌꯦꯡꯕꯤꯔꯒ ꯈꯪꯒꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯦꯗꯤꯌꯥ ꯑꯁꯤꯒꯤ ꯁꯤꯟꯕ ꯊꯨꯡꯅ ꯎꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯏꯟꯃꯦꯠꯁꯤꯡꯁꯤꯅ ꯀꯌꯥꯝ ꯋꯥꯔꯒꯦ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯑꯩ ꯌꯥꯝꯅ ꯍꯦꯟꯅ ꯂꯝꯗꯝꯁꯤꯗ ꯄꯣꯛꯆꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯖꯔꯤ ꯏꯅꯤꯡꯊꯧ ꯃꯥꯂꯤꯌꯥ ꯐꯝꯄꯥꯜꯆꯥꯒꯤ ꯑꯍꯥꯟꯕ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯅ ꯁꯤꯟꯗꯨꯅ ꯃꯥꯂꯤꯌꯥ ꯐꯝꯄꯥꯜꯆꯥ ꯀꯨꯝꯁꯤꯡ 1972 ꯁꯨꯕꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ DIPRꯒꯤ ꯗꯤꯔꯦꯛꯇꯔ NG ꯎꯇꯝ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯆꯥꯔꯌ ꯑꯍꯝꯕꯤꯖꯤꯠ ꯁꯥꯏꯔꯣꯝ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯁꯦꯅꯤꯌꯔ ꯃꯦꯝꯕꯔ ꯃꯉꯥꯡꯆꯥ ꯀꯩꯁꯥꯝ ꯏꯕꯣꯝꯆꯥ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯀꯤ ꯑꯦꯗꯚꯥꯏꯖꯔꯁꯨ ꯑꯣꯏꯔꯤꯕ ꯑꯦꯁꯇ꯭ꯔꯣ ꯅ꯭ꯌꯨꯃꯔꯣꯂꯣꯖꯤꯁꯠ ꯑꯈꯥꯝ ꯂꯥꯡꯒꯣꯜ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡ MUꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯋꯦꯜꯐꯤꯌꯔꯒꯤ ꯗꯤꯟ ꯄ꯭ꯔꯣꯐꯦꯁꯔ CH ꯏꯕꯣꯍꯜ ꯑꯀꯣꯝꯂꯨꯞ ꯀꯪꯂꯩꯄꯥꯛꯀꯤ ꯑꯦꯗꯚꯥꯏꯖꯔ ꯗꯣꯛꯇꯔ A ꯕꯤꯕꯦꯀꯥꯅꯟꯗ ꯑꯃꯗꯤ ꯂꯪꯌꯥꯏ ꯚꯦꯟꯆꯔ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯗꯤꯔꯦꯛꯇꯔ H ꯕꯣꯅꯤꯁꯅꯆꯤꯡꯕꯅ ꯊꯧꯔꯝ ꯃꯄꯨꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯩꯄꯥꯛ ꯀꯦꯂꯦꯟꯗꯔ ꯕꯣꯔꯗꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯣꯔꯥꯏꯁꯝ ꯁꯟꯖꯤꯠꯅ ꯃꯥꯂꯤꯌꯥꯐꯝ ꯄꯥꯜꯆꯥꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯄꯨꯀꯩ ꯂꯟꯒꯩ ꯀꯌꯥ ꯊꯝꯕꯤꯔꯝꯕ ꯏꯅꯤꯡꯊꯧꯅꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤꯁꯤꯡ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯑꯃꯗꯤ ꯆꯩꯆꯠ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝ ꯂꯝꯗꯝ ꯑꯁꯤꯒꯤꯁꯨ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯆꯍꯤ ꯑꯃꯗꯤ ꯆꯩꯆꯠ ꯀꯨꯝꯁꯤꯡ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯆꯩꯆꯠ ꯀꯨꯝꯁꯤꯡ ꯑꯁꯤ 3,912 ꯁꯨꯔꯦ ꯃꯥꯂꯦꯝꯒꯤ ꯑꯇꯩꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯨꯝꯁꯤꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯝꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯍꯥꯟꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯀꯩ ꯂꯟꯒꯩꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯈꯪꯍꯟꯅꯕ ꯄꯥꯟꯗꯝꯗ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯨꯝꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯅ ꯌꯥꯝꯅ ꯍꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯀꯩ ꯂꯟꯀꯩ ꯑꯣꯏꯔꯤꯕ ꯍꯤꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏꯅ ꯁꯣꯊꯗꯅ ꯋꯥꯠꯇꯅ ꯄꯥꯜꯂꯝꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯒꯤ
ꯃꯇꯝ ꯑꯗꯨꯒꯤ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯛ ꯇꯥꯔꯤꯛꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯥꯏꯔꯤꯕ ꯏꯅꯤꯡꯊꯧ ꯑꯁꯤꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯖꯔꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗ ꯈꯪꯖꯍꯧꯅꯅꯕ ꯃꯁꯤ ꯃꯤꯌꯥꯝꯗ ꯌꯧꯍꯟꯅꯕ ꯍꯣꯠꯅꯖꯕꯅꯤ Kadana Sinduna International Day Against Drug Abuse and Illicit Trafficking Lising Ani Kunmanga ki thoram Garida Laiba Human Resource Development Academy HRD da pangthokre ngasi ki thoram adu da kada gi Vice President Ningthozam Dorena Manipur da laiba Law Enforcement Agency sing asina Narcotics Drug and Psychotropic Act 1985 asi mamingta gi oina laibagum sabsaba mathau tawdabana ngasi fawbada Manipur da drug ka konana faba mioi amata matam chana conviction piba thingnadri masina Manipur da drug lalonba amadi sizinabagi chang wangkhalakpani masidagi kalhaunaba mari lainaba department sing laibaki mapi mapa amadi miyam puna puksel sengna drug ki mayukta thabak tawminaba matam oire haike ट्रैफिकर मनिंग तमना फ्री होना थादोकांदा ड्रग लालोन बगी ड्रग कारबार तौबगी थबकसिदा अदुम फ्री थाबसिनबा मरम बरकांदा ngasi मणिपुर दा ड्रग की याम अचौबा प्रॉब्लम कोई हौजिकसी मायोकनरगा कोई लेबने अदुना मरम बरकांदा मसिदगी कलौनबगी दमक्ता प्रजा सेक्शन खुदिमक अदे गवर्नमेंट के मरी लेनबा डिपार्टमेंट सिंग पॉलिटिकल लीडर सिंग कोई जैतोंग खमदोंबसिंग लेरिबा पुमनमगना थमोई सेंगना कोई थबक तौमिनबा ड्रग की मायोक्ता ड्रग सी कोई यारिबा मखै मणिपुर दगी कोई मसी थिंगनबा कोई पुन्ना होनमिनबा कोई पुन्ना मसीदा थौदांग लौमिनबगी तंगाई फदबदु लई हाइबा वफमसे थमजरी Kanglei People Against Narcotics and Psychotropic Substance Kangleipak Kanglei Pana Samadi Federal Students Organization Kangleipak Facebook Nasu People's Progressive Alliance Manipurgi Matinga Loinena International Day Against Drug Abuse and Illicit Trafficking Thoram Lamian Basanglenda Pangthokre Thoram Maduda Kanglei Panas ki President Evempisak Laimana Mayai Kabachunja ki Mayukta ngasi faubda Facebook amadi Kanglei Panas na achouba thodang lauduna lakli ngasi hogulak libana hasing ase nisagi pakta luptuna yamna kudong tiningai oiba fibam amada leire kuki singna ngasi maitai dalan tawrakli ba sisu maram mayam leirabasu maru oiba maram amadi popi thaba asini laldi loikhini adubu nisadi lehogani lalda sibadi masing thibangami nisa drugna sikhibadi masing thibangamdre maram aduna ngasi nupi oibi singna su drugta amadi jarda talab chabagi chang wangkhalakliba asisu afavanate mama oirakadawriba ni haibasu khangna wakhal tabiu haike Abil nupisi maintain nupisi drug sini berdegi mai kapas nijak tegi moi pun sise awak bakai ab tangki masih maru ina nupisi se talap wajarda sini zingo mayam sini bese sini gibi no haini lebak mayam puna mah hauraga gamen ke mai kai degi force ki mai kai degi puna mah sepuluh raga masih por se mutat se kwai dia na masih kita bese pakai kadamni kuki yela na still loi kergani matam kari matam soi na loi kergani adubu akoi drug ki wara sidi loi beda loi bak Kamana aidana akoi punsi si pikam dagrani maramadana masi akoina fast priority akoina drug hasim muthatpa mehek bading jak si muthatpa bisi akoi thongni drug ta siwa mi sing de akoina masing thiba ngamde warda siwa mi sing de akoina masing je line thiba ngami adra ngasi punsi sta akoi alaman satik puna mag loina Manipur gi mi bong khudi man hauraga mehek bading jak se muthatna na bhona si International Day Against Drug Abuse and Illicit Trafficking lising ani kun mga gamari lainana Democratic Students Alliance of Manipur de samna sinduna Manipur da mayuknari ba drug ki issue sing ase lingaktana thamoi sengna thodang laurabadata thingba ngamgani haiba motion da state level open debating competition porampata laiba modern college ta pangthokre debating competition atu da political analyst layak thabam sarachandruna speaker oina sarukya ke ngasi gi debating competition atu da treasury bench ta mahiroi tara hundoi amadi opposition bench ta Tarahumdoi Puna Mahiroi Kuntaruk na sarukya ke Desam headquarter gi anti-drug abuse campaign gi secretary Khangembam pilot na ngasi iram damase da thengnari ba kudong thiningai oiriba singnabas singi marakta mayai kaba nisana naha singbu paktak na namanghalakpa ase khwaidagi luba singnaba ama oiri ase gumba fibam asena leibak ase gi tungi laibakti tambangam daba fibam amada leiri haina Mahiroi loop asina lawi laikai amada khun amada mayai kaba nisa chaba mi kaya leibagi hainarambadagi
हौजिक्ति लैकाई अमदा खुल अमदा मयाई काबा निसा चादबा मी कया लेबगे हाइना थिदोकपना हेना लाइरे हाइखे इंजरीबा डिफिकल्ट कमीशन असिगी मरमदी लोइलम संदोकम संदोकलिबा ड्रग की इशूसिंग असि कमदोंना अखोइगी मियामदा यहोनगदगे करमना खंगनगदगे हाइबा अदुगी वखलोंदा मियामदा खंगननबगी दमकते अवेयरनेस प्रोग्राम अवेयरनेस की ओइबा मवोंग अमदा खोइना खंजरकांदा डिबेट कमीशन अमा ओइना सिंजबनी मियामना ड्रग की इशूसिंग खंगना लेरिबा ड्रग की इशूसिंग असि मियाम पुमनमकना ज्ञान वखन तामिनारकांदा वखन खंथामिनारकांदा थेंगनारिबा ड्रग की इशूसिंग असि करिनो हाइबजे खंगमिनारकांदा नहासिंगदा खल्लिबा वखलोन अमदि नहासिंगना खल्लिबा ड्रग की ओइबा वखलोनसिंग असि मुथतपा ngamgani खनबगिदमकता माइरोय लुप असिना सिंजबनी पाउगी मरक्थना अतेन ब्रेक अमतंग लोमिनसे अदोमना गाड़ी थाव हापम मतमददी अफब थाव हामना बोने अदोमगी ख्वाइदगी मरु ओरिबा लिवर गी दमक्तदी करी सेक्शन थोरंग लबिरिब नोवो केम्प हेल्थ केयर गी ओरिजिनल लिप्सा 5G ना अदोमगी लिवर सोन बदई ngakthoल लिवर गी मपांगन कंकलन बदनतना हक्चांग पुंबगी एनर्जी हेंगलली चाब तुमली एसिडिटी हंथान सिजनबियो ओरिजिनल लिप्सा 5G नोवो केम्प हेल्थ केयर ना साजबा ओरिजिनल लिप्सेप 5G अहुम लौबदा कॉफी कप अमा फ्रीदा हबजरी होंगलकलिबा पुंसीगी लंबीसीदा अरैबा चाबा याबा मखै सासिनरी अदुन हिदाक लांथक कयाम चादब यारक्ते चासिलिबसिंगदुन अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंगहलक्ति खुदिंगमक सिबु ngakthokke हाइरबदि जोलिप 100% नेचुरल सिरप अमदि कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप ब्रेक तुंगदा तराम नोकचरी मखताबा पाउ पिजरी लमदम असिदा लेरिबा खुदसा हाइबा फिसाबे सिंगना मपालगी कस्टमर सिंगना सु पाम्बा डिजाइन पुथोकपा मतम ओइरे स्टेरसगी हैंडलूम अमदि हैंडीक्राफ्ट प्रोडक्ट अहुम जीआई टेक फंक्रे नौना प्रोडक्ट मरी अमा अप्लाई तौरी अहेन प्रोडक्ट अनि अप्लाई तौना बा थौरांग तौरी हाइना डायरेक्टोरेट ऑफ हैंडलूम एंड टेक्सटाइल गी जॉइंट डायरेक्टर टेट्स बसंतना फुंगदोखरे डेवलपमेंट कमिश्नर हैंडलूम मिनिस्ट्री ऑफ टेक्सटाइल्स गवर्नमेंट ऑफ इंडिया ना स्पॉन्सर ओइरगा मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन नसिंदुना नीलकुथिदा लैबा अर्बान हट्टा नुमित तरा मरीनी चुपना चथरकपा स्टेट हैंडलूम एक्सपो हटकारगा मेला ngasi मपुंग फाना लोशिनखिबगा मरी लेना डायरेक्टोरेट ऑफ हैंडलूम एंड टेक्सटाइल की जॉइंट डायरेक्टर ओइबदा नतना मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन लिमिटेड के जनरल मैनेजर तेज बसंतन फोंगतोखिबने वांगkai कैथल असंग बिदलाइबा पांथोबी आर्केटा पांथोखिबा मेला लोशिनबगी थरम अदुदा वीवर सर्विस सेंटर पोरमपाट की टेक्निकल सुपरिटेंडेंट रोहित गौतम नेशनल अवार्डी हैंडलूम के मेधा याउना डायरेक्टोरेट के ऑफिशियल सीडीई डिजाइनर अमदी फिसाबी क्याना सरुक्या की जॉइंट डायरेक्टर टेस बसंतन मखा तारादुना फाइनेंशियल ईयर लिसिंग अनि कुनमंगा कुंतरु की ओइना डायरेक्टोरेटना सिनबा अनिसुबा मेलाना ngasi लोशिलिबसिनी नोंसिंग अमदी लंबी की खुदोंग चादबना मरम ओइरगा मेला से पोटसिट खरा वाटकी हाइबा रिपोर्ट फंगजरे मेला से दथेंगनखिबा अवार्ड अपासिंग तुंगदा मेनखतना बहोना जगे मिनिस्ट्री की मीटिंग मखादा डायरेक्टोरेट की माइकैदगे लमदमसी फिसाबी सिंगदा अताबा ममल चादा कुंट्रा सब्सिडी लंग डिस्ट्रिक्ट टेक्सटाइल्स ऑफिस के खुथांगदा फंगनबा हौरे मरमसिना पुथोकलिबा फी ममल हंथना फंगनबा यारबनी पीरिबा लंगसु मिनिस्ट्रीना अयाबा पीरबा क्वालिटी लैबा लंग मखल अदुनी मसिदा स्टेटस के हैंडलूम अमदी हैंडीक्राफ्ट के बा प्रोडक्ट सिंग ममल खरा तांगबना पोसेट वाटपगी वाफम मलाखलिबा से रिव्यू तौबसंगी लमदमसी के हैंडलूम अमदी हैंडीक्राफ्ट के बा पोटलम सिंग तुंगकोइना अखोइगे ओइना लेहौनबा जीआई टेक लौबा हौरे मखा ताना प्रोडक्ट खरसु लौनबा होनरी फिसाबी सिंगना हानदगी पुथोकलिबा प्रोडक्ट सिंग
diversified tauba changi home furnishing items sing quality compromise tawduna puthokse senthok hengat kane aikoi GI fangkraba product sing design sing amadi atopa state sing design ka punsilaga anauba design puthokse Samart scheme ge makada lamdama city CDE amadi designer singna anauba design kaya puthokpa ngamle masigi su kana balausi haina teis basantana phongdokhe customer को पाम तरी लो जैसे हम एक्सपोर्टर जो कोई मतलब जो कोई प्रोडक्ट से रिव्यू तो मिस सिलेक्शन तो मैं हमसे अब पूरा मणिपुर की पोची कोई प्रोडक्ट से हम लोग इधर हजाराबा से मपान स्टेट की मपान दा मसु इंटरनेशनल लेवल का यौना ना बात में हम पूरा उसमें कोई चीज नहीं International Day Against Drug Abuse and Illicit Trafficking ki thoram ga mari leinana Indian Red Cross Society Manipur na National People's Youth Front ka khutsamna duna RIMS ta voluntary blood donation camp pangthokre RIMS Impal ki Department of Transfusion Medicine na pangthokiba voluntary blood donation program aduda NPP Manipur gi luchingba sing National People's Youth Front ki members sing amasung Indian Red Cross Society Manipur gi mihut sing yauna atai mioi kyana EPK NPP Manipur ki IT and Frontal Organization ki General Secretary Laitonjam Zayanandana nisa yauna drugs dalai turaba sing asi kannabagi damak lenga kamadi mari lenaba singna chapchaba miting changduna makhoi bu kannabagi damak lawbayaba thorang sing paikhatpa amadi lawbayaba thodang sing lawbagi tangai fadaba leigani state asida lairiba mipum khudingmakna nisa yauna drugs dalai turaba miosing asibu ningthina counseling piduna achumba lambida lamjingbagi chapchaba thodang adu lawminasi EP bagi thoramasi nisama de drugs tagi lapna leiduna me bagi punsi kannabagi damak aikhoi khudingmakna EPC haiba pausel adu sandokna bagi damak voluntary blood donation program gi thoram asida sarukya bani haike koi miyam na su tasengna drug abuse singje masibo koina moisi nuksina yengbiba aduga makoi jangtang pharkna nabaga counseling tobo khopa domda degi rehabilitation gi tawriba sigi leiba miyam cha masigi policy je government na akhanaba miyeng changba matam oire haiba pham je thamjaraga ngasi sigumba malengi sigumba drug ki mayokta leiba numisina lakpa matamda drug se muthat ke hairagadi tasengna drug si nerve singje drug pagi lapthuan ba khakdana tana drug ki koi gi business tawriba achouba koi gi phamnai ba jingse masi jo koi general ba khona ba myam je masi thiduoga mamang lei ba drug nung phagi ba case ki lei ba myam je masi thiduoga justice piba masudaka oi pharaga thadokpa na taba justice piba masudaka oi habise wafum je thamjaraga ten Amarom the National People's Youth Front Manipur gi President Nongthongbam Bidyaranina International Day Against Drug Abuse and Illicit Trafficking gi numit asida lamdam asida leiriba naha sing nisada gi lapthok na leiraga tinjang kaijang daba mioi khunai ama semgatpada thodang lomina se haiki Tamenglong Police na susinduna International Day Against Drug Abuse and Illicit Trafficking gi thoramga marilena na miyam gi khongchot ama chatkre Tamenglong ADM Sunglengmang Kipchen Chief Medical Officer Dr. J. Majasunglu, Superintendent of Police Lanmio Luikham Yauna Miyokyan Sarukaki, Hypo Zadunang Parktagi Haukiba Kungsat Adu Town Baptist Church TBC Complex Da Lamthungfam Oiki. PGCI PS Timna Sinduna International Day Against Drug Abuse and Illicit Trafficking Thoram Ngasi Kwakta Bazar Community Hall da Pangtokre SP BPR gi meeting makada local CSO singa khutsamna duna pangthokiba thoram aduda local CSO singi mihut singna drug abuse and illicit trafficking asi matau karamna thengna duna hanta hangani haibagi matangda tongan mawakhlol kaya phongdoknaki International Day Against Drug Abuse and Illicit Trafficking ki thoram ngasi Kaksing District ki Kurau Pokpida laiba Taramathoi Suba Indian Reserve Battalion sinduna battalion asidasu ngasi pangthokre thoramadu da Taramathoi Suba IRB gi sio Luther Nungsa Subedar Utam amasung Jamandar Ibotombi na maru oiba mithunglen singoina sarukya ke thoramadu ga mari lenena sarukya kiba singna mayai ka bachunja ke mayokta amata oina lepmina na bawasaksu lomina ke thoram aduga mari lenena sio Luther Nungsa na mayai ka bachunja na manghaliba se seasonary bamioi adu khaktanate ma kemong manung amadi akoibada na manghanbadagi hendoraktuna khunai asida achokba singnaba ama oiraklibani mayai kaba season naba na
mayai ka ba sizinabana sizinariba mioi adugi pukning wakal amasung hakchangda mangjaba kaya piri haibasi aikhoina mayek sengna khangbaga loinana mayai ka ba chunjakta ki lapthok na leibagi tangai fadaba lei phongdoki Malemgi mafam kyada pangthok nabagom district police Thobal nasu say no to drugs yes to life haiba thimda pausel puba bike rally amagaloinana International Day Against Drug Abuse and Illicit Trafficking 2025 ki thoram pangthokre district police Thobal gi makok thongba officer kya yauna personal kaya district social welfare Thobal gi staff amadi youth kaya na sarukya duna chatkhiba bike ki rally adugi mangoinana deputy commissioner Thobal hana kamaina luchingduna miyam punna drug season Lesi haina punawasak lominaki Lilong Hauribi College Gate gi Hauribi College mamang dagi DC Thobal na rally adu lamthaki Lilong Kaital Fauba chatluraba matung Thobal tamna laktuna Thobal dagi amuk Yairipok traffic point Fauba chatluraga halaktuna Khongjom Kebuchingda bike rally adu gi lamthongpham oiki DC hena kamaina Thobal district ki miyamna drugs ki lambida khong thangjilagum si hakchang Pabana nungayay fanalainanaba lambida chatlasi haina miyam da appeal tawraduna asigumba awareness pibat thorang ase sinbagi damag district police Thobal bu apenba phongdokhe Senior Superintendent of Police Thobal Sibananda Surbena United Nations General Assembly na resolution haukiba chahi lising amaga chamapal marfu tareta laukiba resolution amagi makada ngasi fauba chatharakliba International Day Against Drug Abuse and Illicit Trafficking ase District Police Thobal nasu district asigi naha oiriba kayada pausal piba oina pangthokpane na sing na ngasi lanthengnariba drugs kilan asi makhoi khaktana thengnaba yaroi makhoi bu mateng pangnabagi damak police lairi haibasi khanganba oina amadi drug tagi aikhoi pumnamak lapthoktuna drugs free Manipur ama oihnaba hotnabada naha singi thodang chawi haibasi khanganaba pantamda bike rally asi pangthokpani haiki police station levels we have had different round of meetings and awareness programs at police station levels throughout the week and we culminate that awareness week with this bike rally today and we want to give the message to the youth that you are not alone in this fight against drugs and we seek cooperation from different parts of the society and different people of the society so that we can make Manipur drug free as well as stop the routes and for trafficking that is being used from cross border. District Administration Namadi District Social Welfare Office Impal East ka khutsam naraga International Day Against Drug Abuse and Illicit Trafficking mari lainana layekpa changdamnabagi mana mathum yenthokpagi thoram amanga se Porompa DIC Hall da pangthokre tongan ba school gi mahairoi sing yauna pangthokiba thoram aduda Impal East ki Deputy Commissioner Dr. Nivedita Lairelakpam Additional Deputy Commissioner RK Dayananda RIM Secretary HOD gi Professor Dr. RK Lenin amadi Kripa Foundation Project Director K.S. Ziban Malana Atoiba Mithunglan Singh Oike Deputy Commissioner Imphal East Dr. Nivedita Lairelakpamna Nisa Haiba se angang ahal khaiba leiche masina fatraba nisa sizinaraga thauna faba ama ni khanba yaroi isa nakhangna nisa dagi lapthokpa ngamlaba matamda thauna faba haibani aina pamjaba sing tawge khanduna isa na isa gi matam ama kaithoklaga tongan bahiram kayada sana khotnabagi lamda ngayaktang oirabasu mai unsilabade isa da leiramba nungaitaba tension kaya kauthokpa ngamhali haugalakriba angang singbu nisa dagi kanba ngamnaba aikhoi pumnamakna hotnaminaba changi maramaduna lamdam asibu nisa gi paktagi mapung fana lapthoktuna masamu faba ama ohelase haike different location dagi or biram gani resource person na nambi gri family da mucha laga share to biraba masi school dagi only representative khara khatani noi na mo school da halaga namana ba sing asi ya hom da opportunity phang da friend circle sing da share to biro then they will share to another sumain da da drug na mangan ba drug sin raga di mangi ko hai ba we should carry this lesson when we go back home this should be a lesson that should be spread to the society.
Lamyanba Irawat Memorial Integrated Trust Manipur na susinduna International Day Against Drug Abuse and Illicit Trafficking itharam pangtokre. Jenims ke Department of Psychiatry ga kutsamnaduna sahi asigi team the evidence is clear. Invest in prevention ki makada Jenims ki conference hall da pangtok patharam aduda Jenims ke Psychiatry Department ke Assistant Professor Dr. Nelson Loitongbam amasung Youth of Manipur gi Chairman Sinthangamba Laurembamna tharam gi resource person sing oike. Lamyanba Irawat Memorial Integrated Trust Manipur gi President Malem Thongamna Lamyanba Irawat Memorial Integrated Trust Manipurna maruina chahi tara nipal fawgi manung da leibasing nisadagi lapthok na lainaba awareness pibagi thabak Jenims ka khutsamnaraga sangsili maruina nisa sizinaraga thadokpa pamlaga su thadokpa ngamdriba singbu makoida treatment gi mating supiri masida miyamna sumateng pangbiu haike Saya kira di memang di kusam naraga ikutnya yang macam bermula dapat orang kira baik tak tahu zakre, madu di makana apa seluruh apa orang hausi kasi ikut di HOD orang bagi di medan santi belagi su ikut sebab mata masih petha bagi mata naksela pada malam orang kanda medan ikut di hospital asal dari ini mata dah ikut Manipur di tengah-tengah orang fungsi dah patut kan awareness program tahu harakan dah ikut di treatment piguna treatment pagzaraga su treatment phangdana laiba youth mayam sta treatment pi harakanda ekoina ngasi thawam ngasi kudong chawa lawjaraga ekoi gi youth mayam ma ekoina moi gi damakta mateng pangana ba kana jage habagi wakhalo ma su lai chai Impal East District ke manung chana lairiba thumbi chingi lambi ase yamna phatabadagi ngasi takhel gi chingtam community hall da khulgi authority club amasung mera paibisingi apunba mifam ama pangthoktuna warep kaya laukre lambi ase athuba matamda semjindrabadi makal maka kya gi khongjang sangsilagani haike Apoi zik thumbi gi wariba lambi gi phim ji matang da ngasi takhel gi chingtam community hall da miyang mi phim mama pangthok jakre alona zik lairiba phim masi no ta khudingi koi Sigi pibam da laibadagi akwai chathok sin tawda nungdang na chingbadadi akwai sangnaraga chatnare maramaduna mari lainaba authority jingna sigi hari pibam asi athu matamda semjam biduna maike songi praja singi awaba si athu matamda pon biu haiduna mari lainaba singi pungning takhel development authority pia na miyam gi nu chinjaraga pungning chingchenjari Plastic na environment ta sokhan badan natna global warming da su mateng pangsili Plastic tholak tringai aikoina season naramba sing amukhana season abada mangjabalati haina Environment and Climate Change ki Director Dr. T. Brajakumarna Directorate of Environment and Climate Change na World Environment Day ga marilena chahi asigi team Ending Plastic Pollution Globally haina haiba asiga marilena pangthokpa symposium competition hogdokpagi thoramda haikre Porompata laiba Directorate of Environment and Climate Change ki Auditorium Hall da pangthokpa thoram aduda Director Dr. T. Brajakumar Namakataraduna Symposium asi College Kuntare na Sarukyari Green Revolution Environment Literary asi Educational Level dagi hauba asi yamna maru oi Masidagi wakal tana chatkiba matamda ekhoi loina wakal tamina bangamgani College ta dedicated oina volunteer oina green zone ohena bahonari Environment Day asi thabum ama June amadagi tang kuntra matoi fauba pangthokle handak na mamangdagi stakeholder masing hena thorakli haike That's why Manipur World Environment Day observation to open. However, June ki tang amadigi horaga June ki tang kuntra lathadaba koi daki tang kuntra so koi pangthokadaba Manipur program ni very fortunate and I am very happy to share the information to all that this time lots of stakeholders are participating in this Manipur program. Apoi ki department se papalopagi Shyamna activities to the security by rental. It means it says that increasing our intensity of this literacy, environmental literacy, Mr. Pamjava, Mr. Toyo, Ngasi Impal East ki Lamlai Assembly Constituency ki manung chana lairiba Sabungkhok Sabom Lairimbi Sanglenda District Legal Services Authority DLSA Legal Aid Clinic Nungbrang Nongmapanba Mifamlub Sabungkhok amadi Manipur State Legal Services Authority Masal Saga Punna Kutsamnaduna Nongmagiba Legal Awareness Program ama pangthokre pangthoki batharam aduda Advocate Thiam Raskisona Hauzik Aikhoi Manipurda Thokliba Thodok Wathok Crime ayamba Chada Humbudara de Jahi Sudana Yumpalabasing amadi makoigi imong manungda ayamba oigali haike
मरमदी अदोमना मफम असिदा करीगुंबा अदोमगी इमुंगदा कईगुंबा नारकपा तारगदी मनांग नकपा अखोई डिस्पेंसरी हॉस्पिटल अमदा पुखल्लीको मदुगी डिस्पेंसरी हॉस्पिटल दुना इरीब हिदागदुना अदोम फगीबा तारगदी अचौब हॉस्पिटल चलौदे पैसा तिंगौदे मसिग चप मानना लेगेनेट क्लिनिक आइबसे अदोम अदोम द लोगी ओइबा करीगुंबा येतनाबा डोमेस्टिक वायलेंस एक्ट ओइरो अदगी पोक्सो बोइरो तोंगान तोंगान बो प्रॉब्लम समीसा मयाम से थोलकपा मतमदा डायरेक्ट एक्ट कोर्ट चलगा केस तौरुगी महुत्ता डायरेक्ट एक्ट पुलिस चलगा केस तौरुगी महुत्ता अदुगुंबा लैकाइदुगी नकनबा नियरेस्ट ओइबा लेगेनेट क्लिनिक राइड लैबगे हैना थीरगा लेगेनेट क्लिनिक तुदा इहान हानबा अदुगी वाफम दु पुखलगा पैसा संगदना नुंसिनबदो कायहंदना अमगा अमगा फमिनरगा यानरगा अदुगुंबा लोगी ओइबा फर्स्ट एड पिभम हाइदारेको असिबो खोइना लेगेनेट क्लिनिक कवे Coordinator Legal Aid Clinic Konthozam Tenden Bana Hairiba Legal Aid Clinic ase India ki Wayal Loisangi Lamda Khwaidagi Chawba Supreme Court ki Chief Justice Samade Supreme Court ase ki Judge Amana Chairman Oiduna Makhoi ki Thabak Thoram Singh ase Tawi Haike Manipur Fire Service na sinduna mangarak suboina numithumni gi oiba hospital amadi nursing home singi fire and life safety training program ama Manipur Fire Service ke headquarter da loisin kre thoramadu da fire service ke director L Nabachandra yauna atai official kya so sarukya ke district Nepal da gilakpa hospital amadi nursing home kuntaru ke doctor nurse amadi security staff punna yankhai na sarukya ke loisin magi thoramadu da fire fighting equipment kaya utpaga loinana kamdauna season nagadagi haibagi matangda takpi tambiki Chatkiba Chachat Kunmari da Manipur Police na Pripak Progi Active Kadarni Haina Phare Haidiba Thaudam John Jackson Singh alias John alias Hamzid Sahini Funitoi Liwa Road Ahong Sangbam Lekai dagi miyo ase Party Amadi Masigi Lanmi Sanglup Pingang Lanmiga Hiram Amatadamari Lainadi Haina Lubasigi Assistant Publicity Secretary L Ningsing Bana Kudiek Piduna Thadurakpa Jerola Mana Hairi Jerola Sinmaka Taraduna Micham Miambu Faraga Maral Pisin Bagi Haina Bida Laichuraba Manipur Police Samadi IOF Singi Thabak Thoramdagi Miyam Namikut Nahum Singna Lainanaba Jackson Wafamsu Thamlakli Pambai na luchingba UNLF ki Central Committee member Sinam Pankai Elias Somendro Thangmai Bandage Miyoi Asibu Ngarang Manipur Police na arms smuggler ni Haiduna Maral season duna fare hairiba se Manipur Police ke semjin sajinba yumfam yaudaba aranba propaganda ni haina Pambai na luchingba UNLF ke Department of Publicity and Education ke Director Charairongba Thokchomna Thadorakpa Cherol Amana Hairi Jerola Cinemaka Taraduna CCM Pankaidagi Fagatli Hairiba Small Arms Sing Aduda Yauriba Smith and Wesson 9mm pistol Smith and Wesson 9mm pistol Sig Sor 9mm pistol Glock 19 pistol Hariba Kutlai Mari Ase UNLF ka Government of India Amadi Government of Manipur ga Kudiek Pinaduna Chatna Riba Peace Agreement Asigi Ground Rule gi Matung Ina Agreement Adugi Makada Nakal Anina Punsinduna Semba Peace Monitoring Committee na Ayaba Piraba Matungda Party na CCM gi Personal Security Officer Singda Isu Tauba Kulai Sing ni Hairi Amaram da Numit Adumakta da Manipur Police na Fare Hariba Konthozam Openro alias Ibomsa Tokpam Tomsa Amadi Kaitelakpam Sarachandra Makoidagi Fagatle Hariba Kutsu Kulai Sing Adu Lubasiga Hiram Amatada Marilaina de Makoi Party ki member nati Hairi Jerola Cinemaka Taraduna Lilong Hangam Thabid area dage Fare Hariba MD Islam Khan alias Atappa Hayel Labuk Mayai Lekai dage Miyoi Asisu Lupkamari Lainade Tawungasi Lupasibu Laibak miyam na lan uhananaba hotnabada amasung party gi mingchat sokhanaba hotnaba asi Government of India amasung Government of Manipur na kodakta lepkadabani haina Jerol asina makatarakli Vision Center Development Committee Langjing Asoba Makhalekai Yai Falamjing Club Women Development Association Langjing Asoba Makhalekai kapuna kutsamna duna Ngasi nongmagi oiba lemnamit laing bagi thoram ama lekai sigi community hall da pangthokre thoram adu da lamdam adugi akoiba da leiriba miyokana layengki Kaifa Double Lan Women Multipurpose Cooperative Society ki makha da leiba sakti gi mangal BLF kaibi kumuda amasung Liza BLF Tarit Kul Anina Back to School campaign pangthokre thoram adu da punna member samagatarana sarukya ke Loisalakpada Maroy Bapao Amukahana Pizari
MLA K Chibomcha amasung MLA Y Kemchana Manipur da anuba lenga kama semnabagi party ki president A Sardaga thambal sanglenda unaduna khanakre BJP na thok libairang asi karam na loishingani haibarom da mai onsinbagi mahuta election yamna pamlakadi assembly dissolve tawraga fresh election pangthoksi haina MPCC ki president Kaisam Mega Chandrana haikre Churachandpur dagi lanjana raklaba singna lengakta thamkiwa wafam numit mangani gi manungda thabakta ontokrabadi mathangi numitagi khongjang sangsilagani hairi Amadi International Day Against Drug Abuse and Illicit Trafficking ki thoram Manipur da su pangthok nakre Hauzik Pauge Radias TV na sandok to Manipuri pau matang asilo sinjare meeting tabri ba pumna mako amuka hana